Tejpur University Assam Tamliba Manipuri Maheiroi Singna Chana Thaknaba Polam Sing Yolaba Matung Madudagi Fanglakpa Senfam Sing Aduna Moirang Santong Relief Camp Amadi Thanga Wang High School Dal Hangliba Relief Camp the Relief Material Sing Mateng Pangkhi Mateng Pangbagi Chambathoram Aduda Tejpur University Department of Food Engineering and Technology the Research Scholar Toriba Nongmaitem Sofian High Manipur thokli birang asin maram oiduna tongan relief camp da leiriba miyamda angam mateng pangnaba Tejpur University gi Manipuri fraternity singna hotna duna lakli madugi manung channa university adugi oza singdagi angam senfam khaibaga loinana university manungda Manipuri Maheiroi singna chana thaknaba pot yoli maduna firol amadi nongmuda changdraba yadraba polam sing mateng pangbani lengak nasu kudong chadraba kaya si kokhannaba hotnabi haina su phongdoki Tejpur University da tamjaba student ngakani zasing amadi non teaching staff moising da ki kuna usasi khara khaidak charaga hangba matamda university matunda food stall hangjabane ko leida bida paisa mating bangaga chati khiba mayam amasu yawe mayam gi mafamda asri pot akoi gi thungan bangam jare breakfast material kala han singa sinanaba water bag khu ge sandal na chingba mayam akoi hangjaba khara khobserure makata na akoi sidagi si hena Mateng Pangbangam